United in action to rescue and achieve the SDGs for with and by persons with disabilities Haibahiramda International Day of Persons with Disability ki Thouram Department of Social Welfare na SHEENDUNA ngasi Palace Compound LEIBA MAHARAJ Chandrakirti Auditorium da Pangthokkhre Thouram aduda Social Welfare Fisheries Skill Labor Employment and Entrepreneurship ki Minister Haikam Dingo Handloom and Handicraft Government of Manipur ki Chairman Su Oiriba Lamlai AC ki MLA Khomban Tabam Ibomcha Manipur Electronic Development Corporation ki Chairman Su Oiriba Patsoi AC ki MLA Sapam Kunjakeshwar amasung Social Welfare gi Commissioner Ningthauzam Geoffrey na Thouram adugi atoiba mithunglen sing oina sarugyaki Thouram gi sarukama oina disabled persons singna mahum Moroccoba theater play amasu utki Mafam kayadagi lakpa NGO sing Social Welfare gi staff sing persons with disability na sarugyaki Thouram aduda Social Welfare Minister Haikam Dingo na hai ngasigi numit asi malem sinba thungna International Day of Persons with Disability haina Thouram pangthoknare Manipur da su ngasigi numit asi yamna maru oina lobaga loinena disability singi oina Thouram asi pangthokpani lamdam asida irang leirabasu tawdaba yadaba ithoni khanna disability singbu puning thogatpa oina Thouram asi pangthokpani loinena disabled singna utpa maihum morok haina thonba theater play asida Maharaj Kulachandrana Kalapani da punsi pikam nakiba adugumba drama ama disability singna ulakpa asida makhoibu thagatpa phongdokhi Sigi program sigi ama challenging oiba Thouram ama hai target ngasi akhona disability singna sanaba drama ama ali mahum modok kana mahum modok kai bai nei bokoi disability singna disability kan thona mana school chande ba mana kalapani ga mai kusi amkiba bagi bagi timula hai target disability singna sanaba challenging oiba